ꯁꯤꯗꯣꯏꯁꯦ ꯁꯤꯕꯨ ꯑꯁꯦꯡꯕ ꯃꯥꯟꯒꯗ꯭ꯔꯥ ꯑꯩꯕꯨ ꯑꯩꯁꯦ ꯀꯕꯣꯛꯂꯩꯗꯗꯤ ꯁꯦ ꯍꯣꯏꯗ ꯈꯪꯉꯣꯏꯗ ꯁꯨꯛ ꯌꯥꯝ ꯃꯥꯟꯕꯁꯤꯕꯨ ꯁꯅꯥ ꯀꯥꯞꯄꯤꯅꯤ ꯀꯩꯅꯣꯁꯦ ꯍꯣꯏꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟꯒꯤꯁꯨ ꯃꯤꯅ ꯁꯤꯟꯅꯩꯁꯦ ꯁꯅꯥꯃꯟꯕꯤꯁꯨ ꯂꯣꯏ ꯁꯤꯟꯅꯔꯕꯅꯤꯅ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯀꯕꯣꯛꯂꯩꯗ ꯁꯅꯥ ꯍꯦꯛꯇ ꯁꯥꯔꯨꯔꯒꯦ ꯑꯩꯁꯦ ꯁꯤꯖꯤꯜꯂꯒ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯔꯥꯡ ꯃꯣꯏ ꯃꯄꯥꯅ ꯁꯥꯕꯤ ꯍꯦꯛꯇ ꯍꯥꯏꯔꯒ ꯁꯤꯁꯤꯅ ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯒꯤꯐꯠ ꯑꯃ ꯄꯨꯟꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯕ ꯑꯗꯨꯅꯗꯤ ꯑꯩꯁꯦ ꯆꯠꯂꯒꯦ ꯀꯔꯤꯅꯣ ꯃꯥꯏ ꯁꯅꯥ ꯆꯥꯎꯕꯗꯨꯅꯅꯦ ꯉꯁꯤꯗ ꯀꯩꯅꯣ ꯁꯅꯥ ꯂꯣꯏꯅꯦ ꯍꯥꯏꯕꯗꯨꯕꯣ ꯑꯩꯕꯨ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯗꯕ꯭ꯔꯥ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦꯗ ꯒꯦꯠꯁꯤꯗꯕ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯒꯅꯤ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯏꯃꯥ ꯏꯆꯦ ꯀꯕꯣꯛꯂꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯏꯆꯦ ꯀꯕꯣꯛꯂꯩꯁꯦ ꯑꯩꯁꯦ ꯏꯆꯦ ꯍꯩꯃꯥ ꯁꯤꯕꯨ ꯁꯈꯤ ꯅꯠꯇ꯭ꯔꯣ ꯁꯅꯥꯁꯦ ꯍꯦꯛꯇ ꯎꯠꯁꯜꯂꯒꯦ ꯏꯆꯦ ꯀꯕꯣꯛꯂꯩ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯍꯩꯃꯥ ꯏꯆꯦ ꯀꯕꯣꯛꯂꯩ ꯅꯪ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯅꯣꯏ ꯃꯥ ꯅꯣꯏ ꯇꯥꯗꯗꯣ ꯁꯅꯥ ꯑꯃꯇꯪ ꯁꯥꯎꯑꯣꯅꯅꯦ ꯁꯥꯕꯤꯕꯅꯦ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯁꯤꯔꯣ ꯏꯆꯦ ꯀꯕꯣꯛꯂꯩ ꯌꯦꯡꯒꯦ ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯇꯥꯗꯗꯨꯗꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯈꯨꯗꯣꯞꯇꯨꯁꯨ ꯌꯦꯡꯉꯣ ꯏꯆꯦ ꯀꯕꯣꯛꯂꯩ ꯉꯥꯏꯈꯣ ꯉꯥꯏꯈꯣꯗ ꯍꯣꯏꯃ ꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯀꯔꯤꯅꯣ ꯁꯅꯥꯗꯨꯕꯨ ꯃꯈꯥ ꯊꯝꯃꯦ ꯅꯪꯕꯨ ꯐꯖꯔꯤꯕ꯭ꯔꯣ ꯁꯤꯕꯨ ꯁꯤꯗꯤ ꯏꯆꯦ ꯀꯕꯣꯛꯂꯩ ꯁꯤꯗꯤ ꯁꯟ ꯀꯌꯥꯒꯤꯅꯣ ꯏꯆꯦ ꯑꯁ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯁꯥꯕꯕꯨ ꯀꯌꯥꯝ ꯁꯥꯔꯨꯅꯤꯒꯤ ꯏꯕꯦꯝꯃ ꯁꯟ 19 ꯈꯛꯇꯅꯤ ꯈꯨꯗꯣꯞꯇꯣ ꯑꯗꯨ ꯈꯛꯇꯅꯤꯗ ꯑꯗꯣ ꯏꯆꯦ ꯀꯕꯣꯛꯂꯩ ꯏꯆꯦ ꯀꯕꯣꯛꯂꯩ ꯏꯕꯥꯅꯤꯁꯦ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯅꯅꯥꯎꯒꯤ ꯐꯖꯔꯕ ꯁꯪꯒꯥꯏꯁꯤꯗ ꯆꯥ ꯒꯤꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯔꯨꯁꯤꯗꯅ ꯍꯣꯏꯅꯦ ꯆꯥ ꯊꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯊꯛꯇꯣꯛꯁꯤꯉꯥꯏ ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯊꯧꯁꯤ ꯏꯆꯦ ꯅꯪ ꯈꯨꯗꯣꯞꯁꯦ ꯑꯩꯗꯤꯅꯦ ꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯏꯆꯦ ꯆꯪꯉꯣ ꯂꯥꯛꯑꯣ ꯁꯣꯅꯤꯡꯈꯤꯗꯅꯤ ꯃꯋꯥꯗꯨꯁꯨ ꯑꯩꯒꯤ ꯁꯅꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯏꯆꯦ ꯀꯕꯣꯛꯂꯩꯗꯣ ꯃꯁꯥꯅ ꯆꯪꯉꯛꯄ ꯅꯍꯥꯟ ꯇꯥꯔꯦ ꯑꯩ ꯇꯦꯕꯜꯗ ꯊꯝꯒꯦ ꯇꯧꯕꯅꯤ ꯁꯤꯁꯦ ꯍꯥꯡꯗꯣꯛꯑꯒꯗꯤ ꯊꯝꯃꯔꯣꯏꯒꯦ ꯑꯩꯁꯦ ꯊꯝꯃꯝꯃꯒꯦꯀꯣ ꯑꯁ ꯃꯥꯏ ꯈꯨꯗꯣꯞꯁꯦ ꯐꯗꯤ ꯐꯖꯩ ꯑꯩ ꯆꯥ ꯑꯝꯇ ꯂꯥꯛꯑꯦ ꯏꯆꯦ ꯀꯕꯣꯛꯂꯩ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯔꯤꯗꯨꯕꯣ ꯆꯪꯉꯛꯏꯅꯤꯅꯦ ꯅꯪꯕꯨ ꯃꯄꯥꯟꯒꯤ ꯅꯪꯒꯤ ꯍꯤꯡꯒꯣꯜꯒꯁꯦ ꯌꯦꯡꯉꯝꯃꯤꯅꯦ ꯑꯁ ꯅꯥꯄꯤ ꯏꯆꯦ ꯉꯥꯛꯇ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤꯅꯅꯤ ꯏꯆꯦ ꯐꯃꯨꯡ ꯃꯆꯥ ꯄꯨꯊꯣꯔꯛꯀꯦꯀꯣ ꯏꯆꯦ ꯍꯣꯏ ꯃꯥꯏ ꯁꯅꯥꯒꯁꯦ ꯊꯅꯅ ꯑꯁꯦꯡꯕꯔꯥ ꯇꯥꯎꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯏꯆꯦ ꯀꯕꯣꯛꯂꯩ ꯆꯥ ꯊꯛꯁꯦ ꯆꯥꯁꯦ ꯊꯛꯁꯦ ꯅꯅꯥꯎꯅ ꯂꯣꯟꯕꯅꯤ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯤꯌꯦ ꯍꯥꯎꯅꯤꯗ ꯏꯅꯥꯎꯅ ꯂꯣꯟꯕꯕꯨ ꯀꯩꯗꯧ ꯍꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯃꯣꯏ ꯃꯄꯥꯅ ꯑꯩꯅ ꯂꯣꯟꯕ ꯊꯣꯡꯕ ꯈꯣꯠꯄꯁꯦ ꯂꯣꯏꯅ ꯍꯥꯎꯋꯦ ꯍꯥꯏꯌꯦꯕ ꯅꯅꯥꯎ ꯃꯄꯥꯅꯕꯨꯗꯤ ꯑꯗꯣ ꯏꯆꯦ ꯊꯛꯎ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯊꯛꯀꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯇꯦꯕꯜꯗ ꯊꯝꯃꯤꯕ ꯁꯅꯥꯁꯦ ꯎꯗ ꯖꯥꯠꯂꯣ ꯈꯪꯗꯦꯃꯤ ꯁꯤ ꯅꯨꯄꯤꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯏꯆꯦ ꯆꯥꯗꯣ ꯍꯥꯎꯗ꯭ꯔꯕꯣ ꯌꯥꯝ ꯍꯥꯎꯋꯦ ꯅꯪ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅꯦ ꯑꯁ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯅ ꯊꯋꯥꯏꯅꯅꯦ ꯏꯃꯥꯟꯅꯕꯤ ꯈꯔꯗꯤꯅꯦ ꯑꯩꯒꯤ ꯑꯩꯅ ꯂꯣꯟꯕ ꯆꯥꯁꯤꯁꯦ ꯊꯛꯀꯗꯕꯒꯤꯅꯦ ꯊꯋꯥꯏꯅ ꯇꯝꯅꯅ ꯂꯥꯛꯏꯕꯅꯤ ꯑꯁ꯭ꯋꯥꯏ ꯆꯠꯂꯨꯕꯅꯤ ꯆꯪꯉꯛꯏꯅꯤ ꯕꯖꯥꯔ ꯃꯌꯥꯅꯤꯅ ꯑꯗꯨ ꯉꯥꯛꯇ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯣꯟꯕ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯕꯒꯤ ꯃꯣꯏꯁꯦ ꯊꯛꯎꯔꯒꯦꯅ ꯈꯜꯂꯒ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯑꯗꯨꯗꯣ ꯃꯥꯅꯦ ꯑꯩꯁꯨ ꯆꯪꯉꯛꯏꯁꯤꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯄꯨꯡꯇꯥ ꯊꯥꯒꯠꯄꯤꯕꯁꯤꯗꯅꯦ ꯑꯁ ꯈꯪꯗꯦꯗ ꯏꯆꯦ ꯍꯩꯃꯥ ꯅꯪꯒꯤ ꯂꯤꯛꯂꯣ ꯁꯤꯕꯣ ꯍꯥꯎ ꯃꯥꯅꯤ ꯏꯆꯦ ꯍꯩꯃꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯅ ꯏꯆꯦ ꯌꯦꯡꯁꯤꯅꯦ ꯏꯆꯦ ꯌꯦꯡꯉꯣ ꯂꯧꯊꯣꯛꯑꯒ ꯅꯅꯥꯎꯒꯤꯕꯨ ꯏꯆꯦꯒꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯁꯤꯗꯤ ꯀꯌꯥꯅꯒ ꯀꯣꯟꯅꯩ ꯁꯅꯥꯗꯪ ꯆꯠꯁꯟꯈ꯭ꯔ ꯃꯥꯟꯅꯕꯅꯤ ꯑꯗꯨꯗꯩ ꯑꯩꯅ ꯍꯦꯟꯅ ꯍꯥꯞꯀꯠꯄ ꯌꯥꯗꯦ ꯏꯆꯦ ꯑꯩꯗꯣ ꯁꯟ 19 ꯏꯆꯦ
ꯍꯣꯏꯅꯦ ꯌꯥꯝꯅ ꯄꯥꯅ ꯇꯧꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯄꯥꯔꯞ ꯇꯧꯕꯁꯤꯅ ꯑꯗꯨꯝ ꯐꯖꯩꯗ ꯀꯔꯤꯅꯣ ꯁꯤꯅ ꯀꯔꯤꯅꯣ ꯁꯅꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣꯅꯤ ꯏꯆꯦ ꯁꯤꯁꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯏꯆꯦ ꯀꯩꯅꯣꯅꯤ ꯉꯍꯥꯟ ꯑꯃꯨꯛꯀꯤ ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯧꯈꯤꯗꯅ ꯏꯆꯦ ꯁꯤꯗ ꯃꯤ ꯃꯌꯥꯝꯒ ꯂꯥꯛꯇꯅ ꯆꯥꯛꯀ ꯈꯥꯡ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯅꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯑꯃꯅꯅꯦ ꯑꯩꯒꯤ ꯒꯤꯐ ꯇꯝꯃꯝꯕꯅꯤ ꯏꯆꯦ ꯐꯖꯗ꯭ꯔꯥ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃ ꯆꯤꯡꯈ꯭ꯔꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦꯍꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯃꯄꯥꯟꯁꯦ ꯑꯗꯨꯝ ꯊꯣꯛ ꯈꯣꯠꯇꯅ ꯍꯣꯏ ꯇꯧꯔꯕꯅꯤꯅꯅꯦ ꯏꯆꯦ ꯈꯔꯗꯤ ꯈꯦꯠꯅꯔꯛꯑꯅꯤꯗ ꯏꯆꯦ ꯅꯠꯇ꯭ꯔꯅꯦ ꯏꯆꯦ ꯃꯥꯅꯦ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯏꯆꯦ ꯆꯠꯂꯨꯈꯤꯒꯦꯅꯦ 이제 쌀루르고 있지? Oh my god! Wow! 아이지부 khudop 시다 하우크러버 능기지보. 이제 아이마 능 시리로. 이제 ngасai yengibado 이제. 안두다. 비디비인데 그만 좀. 도 히살라기 비마. 호이세 틴도크트레이세 살루고 이제. khudop se 시도이나 하파 너트라 이거는 시라기수 야이. 내가 이거 간 심피 맞서서 그만 보이니까 이 khudopsi 까오게 되나 한숨 하나 우리 khudopsi 까오도 비만 당신 What the fuck? 호이지 비라기 지 khudopsi 이 khudopsi 너 푸뽀야 니 khudopsi 파디 푸세이바 시범없다 내내 기하는 거 아니 이제 또 푸비로 그이니 비마 뽀비보 수마이 비브로 짱이게 Ene Kabokleigi ai lehore ko ai mai ba saki khudop to as ai yamna pamne thokna pamgre da ko ai hina sang kun ni pandi hajin gre aseng ba juna ta ba